State Langa si ko kigi makada lai Brahina, Loilam Apunba Nupilo ki President Komdram Ibimal Fundrukle. Wafama sing si Kumong Bazar dalay bay pano puning tawam imapan toy bi haraw bisanglin ta. Maki edong imay rapay bimiyam na famdra pangtukiba wakan mi famama da fundukiba ni mahang makatara dun hai. Manipur thole wala na sina miyam kam theng na chai theng na khale Baja manung amati Imphal area sing dali la na siglay tabagum mami tari adubo. Jingkong jingya sing dalay riba sing ding si faw dalam bida ahing yarek tuna awaba kaya makangle. Semilong gi fibam da su kam theng na sokad duna awaba awaba oiribani tumfam safung kangdana lairingai serak asida khulnga pasingbu fanba hotnarliba thong chatarliba silaipak thibani kuki militant singna maitai tabam fam singda kapselaktuna landarakliba se Assam Rifles sangi khutyawi habase mayek sengna taklei Assam Rifles lauthoko haiduna mama bikya na khwang kaya na khwangset masi langtuna sok pasiba kidana khongjang kaya ama sangsilakle haina phongdoke Gomengi makada kuki lebe oragadi kuki singse yana porong na balautok piwa duna Assam Rifles singse lautok piraga state force thambidana khoi loijing na ya da loya da lairiba akhoi se yam wana nungdang oiragana akhoi se kari dawrakada ge khanbada akhoi tumpham sabam khangdana isa isu singse akhoi na akhoi jingje yumda gi thoga loina akhoi tumda khai ngaktana sendana laire ado masi matang tangdu leitana lehen biu haina bazar manung da budi irang leram da bayai ado ga khoi lojing leya da leiba khoi di thabak matam lausing unaga da ba hau da lausing ururaga hau da yumda hippa saba phangdana akhoi se hauji yam wana khangdana moibu ngak sendana akhoi sai su khuding mak loina tumda hitana leibasina akhoi yam ware